Kotuna NPO da lanle haijakhre chaliba tha sigi taragani panda Naga People's Organization NPO amadi Committee on Tribal Unity kotu punna senapati da leiba NPO office da wari sanakre wari sanakhiba du da National Highway 2 da thoning da bathodok thokibagi matang da Kotuna NPO da ngakpina ba haijakhibaga loinena maram sadana highway da frisking amadi harassment tawdaba Nagagi commercials gari singdagi illegal oiba maong da Senkai thmkhide tawdaba amadi khudaki oiba highway shutdown amadi blockade tawrakpada naga singda apanba pidaba haiba wafam singda yanaki haina NPO senapati gi information and publicity wing na thadorakpa cherol amana khangalakli PM modina akanba wafam ama hek thamlambada manipur gi irang loisilam loidabagi maram laite MP Bimol Chief Minister na makhong mukhut punsile haikiba wafam adumak Union lengak na Manipur da chathariba autonomy lengak lon gi thawong sing mayek seng na takle Prime Minister Narendra Modi na akanba wafam ama hek thamlambada Manipur gi tha tara mari suraba irang asi leplam loidabagi maram laite Manipur da center na chathariba thawong asimak Federal structure thugaibani lawi haina Manipur gi Lok Sabha MP Dr. Angomsa Bimol akoijam na phongdokre Hindustan Times talauba interview amada Dr. Bimol na phongdokhibada ngasi su maitai singna Churachandpur sangba ngamdana amadi Kuki singna Imphal da changba ngamdana leiri kumja English amaga chamapan maudraga humdoida Manipur thokiba irang aduda asigumba phiba masimakti oikhide PM na parliament lana comparison tawkhibani CM na makhong makhut punsile hakhibo wafam adumak union lengak na sathariba autonomy lengak lon gi thawong mayek sengna takle leibaga sigi PM asi powerful oiba mioi amani haibasi miam pumna makna khanglaba wafam ni PM na akanba wafam ama hek thamlambada Manipur gi tha tara mari suraba irang asi leplam loidabagi maram kari lei adubu ngasi phawba tumina leisinba sina thamoi so alle Manipur miyam na pamlibasi irang asigi matangda PM na asetpa wafam amata sengna phongdokpa aduni nampuda wanganghanba du nate haiki bahangna makha taraduna balance thoktaba khakna tangdu laitaba hanjilakle haiba yaroi normal si haiba sidi mipung khudimak freedom amadi dignity ga loinana hingba ngamhanba changi PM na parliament ta Manipur gi matangda phongdokhiba wafam adumak abnormality bo normality onthoktuna misleading picture ama utnaba hotnabaga chap manai PM na ngasi phawba Manipur da chatriba amadi irang asigi akanba wafam amata thamdriba simak Manipur gi issue asi interest leitabagi ni haina lawi BJP na lusingba center lengakna Manipur da sathariba thawong asimak federal structure thukaibani Manipur da ngasi su mayumakai mangkhraba mioi kaya chromatic oina relief camp singda leiribani haiki